Umar Nongjai. Umar Nongjai. Serial number 9. Umar Nongjai. Nongjai hay là Nongjai hay là không thể. Nongjai. Okay. Serial number 9. Treasury veins. With the permissions of Mr. Speaker. Mahusana, Mr. Speaker, opposition bensi laibak miyam nungsiba treasury dagi hena nungsiba bensa madauna democracy set pa laibak ta dumakthui. Ngasi su opposition bench na honorable speaker aikoi gi treasury bench ta piri ba allegation mayam asi yamna aikoi gi chat na ba yadaba allegation na pik thalaba adugumba wafam ngaktane. Honorable speaker, leader of the opposition na peace amasung normalcy lak na bay damakta military crackdown tawgadabani haiba amuk nakalamarom dana member amana amukana peace and normalcy retain tawnabay damakta aikoi peace means na negotiate tawraga sagadabani haiba yamna sarak sahing na ba members singi marakta pau ipaw na dabay mawong da tawbase masi ahan magta thadok piyo. Honorable Speaker, gasi house ta putok pirak liba motion karamba motion peace and normalcy in Manipur can only be achieved through political dialogue haiba wafam ase megi tang ahum dagi ngasi phawba tha kun helaba irang asina maram oirakanda lamdam sida pokpa lamdam sida sauba miyoi lising humpu hena nampu da relief camp da lehalaba matam amadi miyoi chani ga kun mathoi hena thawai thakraba matam sida India gi state punomaktagi Manipur na pot khwaidagi tangba high inflation labor state ama oiringai gi mathak asida honorable speaker state ki armories tagi nongmai lising taruk huralaga nongmai lising taruk lut tawrakanda micham myangi punsida onsilaktuna senkhai thungkhai na chahalaba khunai madugi chaibi chaitheng khangba ngamdraba miyam madugi voice tu ngasi represent tawraga house taikuna motion namana puthorak lepse honorable speaker. Honorable speaker, aikuna haine the basic premise of democratic setup is freedom haina bay chaukhat pa democracy da haine tawatabu Manipur kunai da honorable speaker ning tambagi wahanthok lairibra micham miyam gi chimbal da phibul namiba achumba ma tholak nabagi damakta wangang ubam batamda warak watim bineba mine helaba micham miyam dagi ngasi gi khunai asida political dialogue natana nongmai kap na ragal loisan se hairibra ngasi peace and normalcy prakpase. Honorable speaker, ngasi head of the state na amasung ngasi gi opposition bench ki leader of the house na illegal immigrant na ngasi gi irang ngasi ga haurak phamni hairame. Honorable speaker, illegal immigrant takthuk pam matamda micham yam hanadagi laijerak pamayam asogapan asiana mayum makai mai thari ba mayam se masina pin da bagi kholao amoina political demand ama tawre political dialogue na loisan se hairi bano ha se opposition bench na mayek singna house ta thambio. Honorable speaker, masita nate aikoi ngasi gi ethnic conflict asina maram oirakanda aikoi da achauba constitutional oiba crisis mayam tholei ngasi gi khunai da ngasi gi laingak asida article 355 of Indian Constitution chanari bra chanada bra aikoi khangte masi gi mathakta honorable speaker governor la aga santi la ani haibungam ba state amane masi gi mathakta Indian Constitution ge 7 schedule of Indian Constitution ge state list ki entry number 1 amasung 2 da Manipur gi law and order public order police haiba se state na payada bane na mayek sing na yauze adubu head of the state amasung home minister na intelligence na pau pirakte haiba khunai adune honorable speaker ngasi gi khunai se honorable speaker yam sati na chahalaba aikoi masel gi marakta onjan naraga yam balkanized oiraba society amani ngasi Manipur khunai na hingise laita lairaba kuki ichilinau maitai ichilinau do chapmane
elite kharana sanaba langda opposition bench thubigano athu matamda political dialogue toraga peace purakna bahonasi. Honorable Speaker, aikoi nangasi yengadaba sidi kairino hai taragadi India haiba laibak se semgalakpa matamda masagi identity mayik singdaba princely state samnga humpuga mangana punjal lagas nation making ama tawrakiba colonial character chenba colonial nature na hahalaba yamni ambitious oiba laibngak amane. Honorable Speaker, yamna laibak thiribadi 1949 da Manipur asi India da annex tawraba matungda madudagi semlakhiba legislation mayam Article 371C, Manipur Land Revenue and Land Reform Act 1960, Manipur Hill House Tax Act 1966, District Council Act 1971, asina Manipur ase hill amasung valley ani ase dichotomy ani thukto aga thami masigi mathakta legislation sing asigi marum dagi. Honorable Speaker, aikoi ethnic army mayamang khak semgalaga ethnic entrepreneur na luchinga kanda ethnic homeland demand tawrak lebo. Honorable Speaker, hairiba mayama se phamin narakanda India ko laibak tuna aikoi se lang thak pane aikoi masel nuksinadragadi punmin nadragadi warisan nadragadi aikoi at the end aikoi masel loinarani haibo wafam se nongmai na paukumpi na se hairibra table da pura aga warisa se hairibra haiba se opposition bench na kumpio. Honorable Speaker, aikoi United Nation ki General Assembly na aikoi 18 December 1992 da pigiba declarations on the rights of people belonging to national or ethnic, religious or linguistic minorities ta asum na hai minorities sing asige right ase aikoi na protect tawbigadabani discriminate tawroidabani adubo minorities sing na right tanbagi marumda ethnic homeland gi demand tawrak labataragadi territory adugi khal adu kaihallaknabo honaba taragadi chronic oiba conflict ki haurak pham oigani haibase declaration adu the mayek sengna palli hairiba declaration mayamase. Honorable Speaker, through reconciliation, through dialogue ta aikoi na pura akanda aikoi masel nungsina gadabani aikoi gi idea of Manipur se uphill tawba matamda hingminnariba phurup mayam gi historical oiba responsibility lay haibase ningsing nadraga CSO tampaki CSO ga singi CSO ga hunnaraga peace and normalcy purak payagadra. Honorable Speaker, hangjani wo hangde yamna ethnic oiba identity da wakalon da pukala kanda ngasi Manipur se mache tanabu honabiganu ethnic homeland gi father oiba pan nationalism gi mapa Hitler do Lebensraum politics do maithi krabane. Honorable Speaker, aikoi na khangadabadi karino haitaragadi Honorable Member Aman Soibirame Article 3 of Indian Constitution sa Manipur da chan hala thambe je tampaki mina Article 3 exception tau hairaga yaga